Hauzik Thokliba Ichao Asina Amang Thok-Hankhraba Khurai ASIGI Shing Nouna Sharagani HAINA ASIGI MLA Susindro LAOTHOK-KHRE Wafam Ase Ichao Chaiting Mayuk Nariba Khurai ASIGI Miyamda Mathau Taba Relief Ki Polam Sing Ngasidagi Yenthokpa Hokhibaga Mari Lainana Mahangna Phonokibane Relief Ki Polam Sing Yenthoktrigai Mangoinana Khurai Sajor Leikaida Leba MLA Susindro Ki Yumda Paumi Singa Unaba Amada Mahangna Hai Ichao Asina Madam Oiraga Polling Nifuga Hundoi Leba Khurai ASIGI Polling Kunchaga Mapan Ki Yum Kaya Isingna Thumdin Ising Thumdin Kibetake Awawa Mayuk Nariba Singidabak Mahaki Maikidake Angamba Mating Pangbo Oina ASIGI Miyoi Lising Tarada Ngasidage Relief Ki Polam Sing Piba Hopane Relief Ki Polam Sing ASIGI Tungan agent Amasung Worker Singi Kutang Yentokade Amaromda Ichao na Mang Thok-Hankhraba ASIGI Yum Singi Matang Dasu Center Gi Mari Lainaba Sing da Khankhre Karigumba Makhoina Akhanaba Thawrak Ama Lokhalaktrabade Mahangna Achangba Senfam Unamaputong Tuna Anobo Yum Awmam Sagani Haina Mahangna Phungdokhe Paumi Singa Unaba Aduda MLA Susindro na Makhatana Hai Haukiba Tangkuchaga Mathoida Khurai Hekru Makhong Mapada Imphal Tural Gi Longnambal Kaikiba Adu Thingnaba Honabada Lengaki Water Resource Department Take Thoidokpa Mateng Phanglakide Foklong Marifutara Rob Wa Nifu Yankai Bora Lising Mangarum Amade Volunteer Jamga Yankai Pirakpanatana Atay Mathau Taba Namak Mahakna Putoklaga Honakibane Numit Humni Rom Torban Gisaruk Adu Mendaba Honabada Miyamgi Awa Ana Sing the Mai Unsin Bakakidabane Mahakna Tauriba Tabak Sing Asida Pen the Balay Begin Natraga Political Kudung Java Lobo Man on the Kanagum Bakarana criticized Toropasu Yaudabanate Housing Oriba Pibam Asida Kanagumbana Asigum Wafam Pondor Liba Asi Labutibane Natural calamities Toropamatamda MLA Kaktana Tabak Taugadabani Haibagi Wakalot Thadokpa Chumbane Imphal Tural Ase Mahang MLA Ojungaidagi Hauna River Bun Stem Nagalakpane Kumja English Nishum Nataraga Taritagi MLA Oraba Matunda Local Area Development Fund Dagi sent from Kara Kaituna Sanjin Sajin Bagi Tabak Jataraga Lakli ASIGI Manu found Cheliba Imphal Tural retaining wall Chanba Sidasu Lengaki Maikatagi sent from Amata Kaitaraki Balete Amarom da Imphal Tural Gate Torban Manakta Logi Wangadalam Kopchilaga Sari structure Sing eviction Toba Hurricane Kongtang Ase Miyam Yaifanabane Masida Miyam Nusumateng Pangbiu Natrabade Nongju Tha Kudinge Ekun Waraga Adumuk Legane Haikruma Kong Amasung Ipum Mapanda Tatliba Lambi Asisu Department na Same Sadana Tidana Mahakna Samjin Bahuragani Haina MLA Susindro na Makhatana Phungdokhe Ngasidagi Haukiba Relief Ki Polam Yenthokpagi Kongthang Ado MLA Susindro Masai Yauna Ichawi Awaba Mayuk Nariba Khurai ASIGI Kongkham Lekaidagi Hauke Social work to bio ising saudringaida aisu Khurai kendregi adagi Khurai kendregi praja miyamgi thabak tawjari ne hairaga matam cha chan to bio ising chawkanda pali namai thausi topio ising chawkanda pali namaga thugairaga MLA da tainani haibi thausi tobigano mase ai am humble request ni appeal tawjari aduna nasidi Khurai kendra da polling ni fu humdoi lebi manungda polling kuntrama pani thumis ado masi kanai responsibility no nasi aina ising thingbal lor matungda ai kendra gi mafam budi makta chalaga akoi relief lairiba relief se akoi di community hall loi thumgramni na krai laini yum mathakta mi gi dolan mathakta leiba nga tani ado moi yum manung da leiba singdu su yauna akoi relief materials je akoi number se 10000 number ni akoi nuji arrange toise haiba masing 10000 se masi jina akoi any stage da thummi basing do akoi loina mo cover to bungam na ba akoi pirani adugi nasi piba hudopas dai jai masmaina isu mayam mafamda ai sengtokjabani ai amka hana appeal tawjari Khurai kendregi any social work thorpa thotaba daka leite aigi tobom thopa ithoni hojisu lambi mafam ani tali se masisu akoi department na sem to daka leite aina semgani